Akanba Kuki militant singna Moreh da Manipur Police Commando singda landara khreari loinana Kuki militant singam Manipur Police Commando singa Akanba Mawongda Khut thoknari haina spaw shin makhatari ngasinumida waram phongkiba kangla pawdigi ahanba maruiba paw mana Kuki militant singi mathakta Akanba miyeng sanglagani thajaba pirakre Unified Command gi Chairman Chief Minister N Berenda Sindana ba madi Kuki lalawu singna satharakliba sigi matangda Akanba miyeng sangbina bagidamak BJP Manipur Pradesh ki President S Sardan lusingba Lenga ki Minister ahum MLA tarukna ngarang BJP ki National Secretary Organization BL Santos ka ngarang New Delhi deliba ma ki office ta unakre BJP Manipur Pradesh ki President S Sarda Devi Minister Dr Ranjan Minister Sushindro Minister Dingo MLA Ibomsa MLA KV MLA Prem Chandra MLA Krishna Kishore MLA Deven Amadi MLA Dingang Nunggang Maina Singbalu Singbasing Asina BL Santos ko unakiba duda shugi ground rule thugai kiba Kuki lalawu singi mathakta Akanba miyeng sanglagani haina thajaba pirakre haidi Atopa paomna but oidiba Kuki sing thengnagadra but sanariba lengakpu thengnagadra mama oibi sing ware thawai mirel Haojik thokliba irang asibu lengakna loisinna bohona bagi mahutta mama oibi singda onsilaga sari ngasigi lengak sasan khalubada akiba phawre but oiriba Kuki singbu thengnagadra natragana but sanariba lengakpu thengnagadoribra ngaside lamdam sigi mama oibi sing ware haina thawai mirelna thadorakpa sirol amana phongdorakli Siol sida ngasidi lengaki khongpham handokpa phagani maidik pidagi maijawbi ohenbi gano Langathel maira paibi ima sing lamdam sigi mama ngaktani khulngak liba mama singda FIR panba haibisi topam tokti lengaki khongthang khudakta handokadabani lamdam sigi seva tawjaribi ima singi mathakta lengakna paikhalakliba khongthang khudakta lepkadabani iraiba ngaknaba leiriba IRB personal singi training lengakna Assam state ta pangthokna ba hotnariba thabak thowang punamak lepiyu iramdam sigi training center adumak tawhongadari loinana IRB sing atopa post atop state ta pubi yaro haiki thanipan hinjilaglaba Kuki lalgi waroi sinama puraktuna iprup asibu tangdu laitana lainaba state lengana center ta taknaduna waroi sin purau mama oibi sing isa ithanda sijaba haiba panamasida lamdam sigi nupi singi phirep oinaba lengana senbigano Atopa paomadana film ga mari lainaba singna yengbada nungaitaba photo video sing social media ra thadorapa yaroi film forum film gi lambi da khungdariba singna miyamna yengbada nungairoidaba natai sadaba video photo amadi reel na singba sing makhatana social media ra thadорактana film forum Manipur na section wathamnakli miyoy amagi lanai gi punsida khut Thenjinbagi hak laiti adumapu khunai amagi sakel mingsel oiriba film gi lamda lairiba singna khunai gi mayokta lairaklabati makhatana film gi lamda khongpham pirui haina forum asigi chairman L Surjakantana phongdorakli haukiba kumja English singaniga kungo humdoi me ahumdagi ngasi phaw leptana satharakli irang asigi manungda film fraternity laktagi nataisa daba video photo amadi reel sing viral salakpagi matangda lamphel leiba forum asigi office ta pawmi singa unaba amada Surjakantana hai isagi aningba pamba kharagi damak mingsa thinaba kanagumba amatana honabigano Naat kamari lainaba fizet laiteng jagoi isai singda viral oirakpada forum amadi miyamna sagotkani amadi sakthokani adubu mapan gi fizet laitengda hena tauduna amadi nataisa daba thawong sa tharaklabadi miyamna forum asibu aranba miyengda yengrakloi haningai laiti music album singasi film gilamda khongdaraklaba ahanba lauksingtan phamni khalaga forum asina yokhali adubu album kumlaga miyamna pamnaraklaba matamda seltan gi haiduna lang phangi wakhalon khalabadi lambi asida khongdaraktabana faganaki amaramda web series namliba singnasu forum asigi satna kangnon gi wangmada khunagi mayokta tawningba mawongda tawgadi yaroi web series ki mingda natai sadaba thawong kya sa tharaklibasi tawdana ba section khongthang lokhatpa oina web series namgadaba singna forum asida hana laktuna forum asigi satna kangnon sing munna khangbiwa madi series adu utringai gi mangoinana preview tawgadabani hanisu makna thamki Makasa tarakpo na to papaw na mayol gilam sang khongsat Manipur Police ta thungkhra yekna bagi makhong kondr ningthau oiningba singthaduna anauba lusingba sema mathau tare MC Arun aikhoi gi mi sing hengat hansi mikhalda sel laurusi Manipur Youth League
mayol na sinduna mamawang saigi December kundagi hauduna sayi sigi January mapan phawba lamdam sigi loijing loya sin matuna saliba aikoi gi anauba langon gi paujal puba lamsang khongsat ki ngasi taraga mapani suba numita thangmoiban thau ground gi lamthaduna khoya thong naga mapal waheng bam laikai kaisam thong namul mapan road hawba marak hairangoi thong phawduna mongsangai da ayuki saklen saduna miyangi mifam pangthokre mifam loiraba matung hairangoi thong dagi singa makha lambi da laktuna thau ground miyangi mifam pangthoktuna ngasi gi oina lamsang khongsat asi Manipur College da yarek pamoiki khongsat asi da aikoi gi mi sing hengat hansi mi khal se lauroi si haiba kholau sing lapki Mongsangai Sun Club tangasi pangthokiba miyamgi mifam aduda saruk yaraduna Manipur University gi Anthropology Department gi Professor MC Aruna phongdokhibada puari haibasida singnaba haibasi yaudaba yararoidaba amakangni yeknabada nonjaba haitaba iraibak iramdamasigi lusingba singna British loinam lainga ki mayukta sabsana lanthengnahi masida natana lamdamasigi puarida sauna sapu pikhiba sai tarai khuntakpa matamda athauba lusingba kiyana nonjaba yaudana mathauna laina thengnakiba singadu puarida mayek sengna lehori lanthengnaба matamda aikoi yeknaba natraga thengnagadoriba si kanagano haibadu masak khangba sangi maram asina lamdam asida haujik lairiba manung amadi mapan gi yeknaba si kanano haibadu mayek sengna khangdokpa haibasi tangai fatabani loinana yeknaba sing asi thengnabada aikoi kari thaudang lobu sangi haibadasu nainaba mathau tai mangna makha taraduna anauba Manipur amadi anauba puwari amagi damag yeknaba gi makhong konduna ningthau oiningba singthaduna anauba lusingba sema mathau tai anauba Manipur amagi damag aikoi masial gi marakta lairiba tungan bu wakhalon sing nainaduna ikai khumnasi state asida ngasi oiriba phumbangna ba si amuhana thoktana ba singnaba ga loinana thengnaba sangi haiba wafam su thamki ngasi gi mifam adura Singtam United Welfare Association gi President Maibam Purnimasi Mayol gi convener Asiam Prince amadi Sun Club gi President singba singna dice member oidana mafam adu gi akoibada leiba maira pai bising amadi club singi miyam su saryaki amaromdana laingang na pekhatpi scheme kya kana phangkhangandri speaker Setrabata Manipur lengana miyam gi yaipa thaurang gi damak pekhatpi scheme kya ma miyam na mapung phana sijanaba haitabana arembada mangli haina Manipur Legislative Assembly gi speaker Thoksom Setrabata na phongdokre Imphal East gi Brahmapur Begapati laikai da leiba speaker gi yumda pangthokiba Pradhan Mantri Arogya Yojana PMJAY card yenthokpagi thoramda mathaki wapum si phongdokibani thauram adur ye school kendra gi manungda leiba beneficiary sing lising amaga satruka taraga tarukta PMJAY card sing yenthokhi speaker na makha taraduna PMJAY card asina ana leyeng da kanaba kaya piri haibu miyamna khangnaribani masigi mathakta India lengana napi sing gi phisa lonsa yauna hiram kya da kanaraba thaudang kya su pekhali laibak thibidi miyamda thaurang sing sigi awareness wat panamadi khangminaba wat pin scheme sing sigi kanaba mapung phana phangba ngamdri maram aduna scheme sing sigi matangda thabak tawriba singna miyamda scheme adugi matangda mapung phana khangananaba honaba darkar oi loinana karama miyoi singda phangangadagi haiba khangdoktuna thabak tawrabadi scheme sing sigi kanaba miyamda phanganba ngamgani hanesu makna phongdokhi atopa pawmana autogi timekeeper weba miyoema phajin khibagi mayokta khongjang sangsingkhre Mantri Pukhi Autogi timekeeper weba ahaibam Amarjit Koba miyoema bu lahulup amagi member ni haina Assam Rifles na faraba matungda Manipur Police ta sinaraklaba matung phajilaga thambagi thawong yaningde athuba matamna thadokadabani haina Mantri Pukhi Bazar gi community hall da auto drivers sing wakat mifam chatakre wakat mifam adu Singmairong Awang diesel auto drivers come owners Union Sinduna auto drivers sing ahaibam Amarjit ki imung manung amadi laikai gi miyoi sing saruk yaduna pangtokibani wakat mi pamadura saruk yaki bi Union sigi member amana phongdorakpada Amarjit bu phajinduna thamjin basi yaningde athuba matamda mari leinaba authority na condition amata yaudana thadorakadabani karigumba thadoraktaba tarabadi akan makhongjang changsilakani ki loinana wakat mi pamadura saruk yaki ba kongba khetri laikai gi samgat minasi apun manupi lupki soraisam amerin hai Amarjit hariba miyoi si isam samna autogi timekeeper oina thabak tawraga imung puduna leijaba misangni mari leinaba singna makpo athubuda thadoraktrabadi maira pai bisingna khongjang sangsilagana ki panma yabari January saisat manga gi nungthul pung ani tapa matamda ahibam Amarjit hariba misa asi Assam Rifles ki kangbu amana faraga police sinnaraba matungda phajinduna thamkhibani haidi atopa paw madana
January taraga marida Manipur Drivers Day, Driver Day numit suti lauthokpiu. Manipur Drivers Association amasum masiga satminariba driver gi union amasum association singna sahi khudingi leptana pangthokpagum handak sahi gi oina su January taraga marida Drivers Day gi thoram Manipur Press Cup ta pangthoklagani. Kwa kaithil leiba Manipur Drivers Association MDA gi office tanga si pangthokiba pawgi mifma mada association asigi General Secretary Sanjoy Khetri mayumna mathaki wapam asi phongdokladuna makna hai. Numit asida laikhidraba drivers singi imung manung amadi driver digi sinphamdigi potharaba singna saruk yabiduna thawramasi pumapung phanbiyo makna makha taraduna ngasi phawbada drivers singna Manipur miyam gi lauriba thawdang lengana sakhang biduna AMDA na hanadigi tanduna lakpa demand oiriba drivers day numit asibu restricted holiday natragana general holiday ohenbiyu haikiba lengana thabuk oina pangthokpiyo loina Drivers Day gi numit asida lamdam asida leiriba CSO sing club organization singna ban blockade general strike sing amata tawbigonoi ki amarom da handaki parliament ki ningthami phamna sem ki ba karigumba accident thokpada drivers singna section da ba yaurabadi sahi tara jail la thamba yauna lupa lakh taret penalty pibig ek adu athupada lengana handokadabani karigumba handoktrabadi all india ki oina drivers singna steering pai da bagi khongjang changchlakpada AMDA su saruk yagani haina makna makata na phongdokhi Amaramdana PM Modi na Manipur laktun athubuda warrisin purakpasangi CPI Manipur lepa leitana miyat mipun sathaduna tangdu leita dabagi phibam amada leiriba si Manipur lengana miyeng sangduna athubuda loisindana bohona kadabani Manipur gi irang siga mari leina Prime Minister Narendra Modi na ngasi phawa tumina leiriba si topham thokte Manipur laktun athubuda warrisin purakpasangi haina CPI gi General Secretary Palab Singgupta na phongdokre Hotel Nirmala da Pamising Unaba Amada Palapnahai Manipur Thokliba Irang Asina Maram Oiraga Mihat Mipun Kya Thokliba Kayamana Awana Nangliba si CPI na Yamna Haksina Lawi Manipur Langan Sterasik Isuosiki Matang all political party ki mipam ama kauduna Kanagadavani Manipur gi assembly kauduna Isuosiki Matang Kanagadavani Hainasu party is in a demand rakhi Mana Makatana Haikibada January gi Ahum Super Sayol CPI na Sinduna Mass hunger strike nama numini satagani Rahul Gandhi na Manipur gi haugadriba yatra sida CPI su yaunaba haidaklabadi sungsoi soidana saruk yagani lakadriba parliamentary mikhalasigi mangoinana lamdamasida tangdu laitapa phibam amada hanjin hanbasangi mafam amadi matam sarabadi CPI gi candidate thadokani haina sumangna permission da thamki Makasa tarak poina pausal pausi digi to papaw mana democracy ki makhong mari oiriba media bu machine men ba mari nam thana bo hona basi tawroi dabani governor democracy ki mari suba makhong ne haina riba media bu nam thana ba mari machine men na bo hona riba si tawroi dabani haina Manipur ki governor Anusia Uike na phongdokre wafam sing ngarang Manipur Press Club Imphala pangthokiba Manipur Press Club ki nifuga mapan suba foundation de da chief guest oina saruk yaraduna governor na phongdorakibani Press media singna kunai sibu asuma maike da puna bahona wada lauri pa thaudang bu maakna thagat pa phongdokladuna Manipur santim sum normal si purakna ba madi miyam da nungsi chanana lemina seba pausal sandopagi thaudang state asigi print amadi electronic media singna lauri All Manipur Working Journalists Union Amzu amasum Manipur Press Club Management Committee gi chairman amasum members singna sinduna pangtokiba thauram haudokpagi saruk ama oina Governor Anusia Uike na lusingduna Mahut Minister Yumnam Khemchan yauna Manipur Press Club ki journalist memorials pillar laisukatuna laikhidraba paumisingi maphamda ikai kunabki Laikatpagi thauram loiraba matung governor na Manipur Press Colony saganabigi urek uyum tambaga loinana media resources center sangdoki thauram aduda guest of honor oikiba Mahut Minister Yumnam Khemchan haikibada khunai amada media singi marueba amadi media singna lauriba thaudangi damak miyamna media singbu ikai kumnaribani press media singna miyamda marik sumba paudam pina bahonabada kariguma matamda awaba amadi khudongsadaba kya su thingnari Loinana print amasum electronic media na phonglak papaw na miyamna khwaidigi thajaba paw oina launabana media gi field da thabak tawri bisingni isagi thawdang khangna thabak tawbiduna miyam bamusum khunai sibu aranba maikei da sakhidana ba honaba mathautai Manipur bu sakhotpegi lamjelda mang thana sangsin bangamna ba puna hotna mina saina sumangna phongdokhi thauramadu editors guilds Manipur gi president Khogendro Khongdram na guest of honor amasum amzu gi president Bijoy Kaksing tabam na thauramadu preside tokhi